ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯅ UN Security Council meeting asida Israelꯒꯤꯗꯃꯛꯇ ꯐꯣꯡꯅ ꯆꯣꯡꯊꯣꯛꯇꯨꯅ ꯂꯦꯞꯇ꯭ꯔꯤꯕꯅꯣ? ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯤꯟ ꯑꯃꯁꯨꯡ ꯏꯖ꯭ꯔꯥꯏꯜꯒꯤ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯅ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯐꯣꯡꯅ ꯆꯣꯡꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯕꯅꯣ? ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯅꯩꯅꯖꯒꯗꯕ ꯅꯠꯇꯦ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯏꯖ꯭ꯔꯥꯏꯜ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯅꯤ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅ ꯆꯥꯟꯅꯅ ꯂꯩꯕ ꯂꯝꯗꯝ ꯑꯅꯤꯅꯤ꯫ ꯀꯥꯔꯒꯤꯜ ꯋꯥꯔꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯖ꯭ꯔꯥꯏꯜꯅ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯌꯥꯝꯕ ꯗꯤꯐꯦꯟꯁꯀꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯗꯦꯚꯦꯂꯞ ꯇꯧꯕꯗ ꯏꯖ꯭ꯔꯥꯏꯜꯒꯤ ꯑꯆꯧꯕ ꯈꯨꯠ ꯌꯥꯎꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯥꯗꯥꯔ ꯁꯤꯁꯇꯦꯝ ꯑꯁꯤꯅꯤ꯫ ꯏꯟꯗꯤꯌꯥꯒꯤꯗꯃꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯃꯁꯨꯡ ꯑꯁꯨꯛ ꯌꯥꯝꯅ ꯅꯛꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯤꯗꯃꯛꯇ ꯐꯣꯡꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯄꯣꯏꯟꯠ ꯈꯔ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯖ꯭ꯔꯥꯏꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯄ ꯑꯃꯁꯨꯡ 90 ꯂꯥꯈ ꯃꯨꯛꯀꯤ ꯄꯣꯄꯨꯂꯦꯁꯟ ꯑꯣꯏꯕ ꯂꯝꯗꯝ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯂꯧꯖꯕ ꯑꯃꯁꯨꯡ ꯃꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯟꯚꯦꯁꯠ ꯇꯧꯕꯁꯤꯅꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ OIC ꯍꯥꯏꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯏꯁꯂꯥꯃꯤꯛ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯄꯦꯂꯦꯁꯇꯤꯟꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯤꯗꯜ ꯏꯁꯠꯀꯤ ꯑꯌꯥꯝꯕ ꯁꯛꯅꯥꯏꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯅ ꯏꯖ꯭ꯔꯥꯏꯜꯒꯤꯗꯃꯛꯇ ꯐꯣꯡꯅ ꯂꯦꯞꯄ ꯌꯥꯗꯕꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯔꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯂꯝꯒꯤ ꯃꯔꯝꯗ ꯊꯣꯛꯄ ꯋꯥꯊꯣꯛꯅꯤ꯫ ꯄꯦꯄꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯂꯦꯁꯇꯤꯟ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯑꯔꯤꯕ ꯃꯇꯝꯗꯒꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯖꯔꯛꯄ ꯃꯐꯝ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯏꯖ꯭ꯔꯥꯏꯜ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯅꯧꯅ ꯐꯣꯝ ꯇꯧꯔꯛꯄ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯦꯂꯦꯁꯇꯤꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯈꯣꯞꯆꯤꯟꯗꯨꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯅ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯁꯄꯣꯔꯠ ꯇꯧꯔꯨꯕ ꯇꯥꯔꯒꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯆꯨꯝꯈꯤꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯇꯣꯈꯥꯏ ꯇꯥꯗꯨꯅ ꯅꯧꯅ ꯁꯦꯝꯈ꯭ꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯑꯁꯤꯅ ꯑꯣꯀꯨꯄꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯖꯝꯃꯨ ꯑꯃꯁꯨꯡ ꯀꯥꯁꯃꯤꯔꯒꯤ ꯁꯔꯨꯛ ꯑꯁꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯃꯁꯨꯡ ꯚꯤꯇꯣ ꯄꯋꯥꯔ ꯂꯩꯕ ꯆꯩꯅꯥꯅ ꯃꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯑꯗꯨꯃꯛ ꯆꯨꯝꯈꯤꯕ ꯇꯥꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯆꯩꯅꯥꯅ ꯂꯝ ꯀꯌꯥ ꯑꯃ ꯑꯣꯀꯨꯄꯥꯏ ꯇꯧꯕ ꯍꯧꯔꯛꯄꯗ ꯏꯟꯗꯤꯌꯥꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯖꯦꯅꯦꯚꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯃꯁꯤꯅꯆꯤꯡꯕ ꯑꯁꯤꯗ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠ ꯑꯁꯤꯅ ꯊ꯭ꯔꯦꯠ꯫ ꯏꯖ꯭ꯔꯥꯏꯜ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅꯕ ꯇꯥꯔꯒꯁꯨ ꯑꯅꯤꯁꯤ ꯌꯥꯝꯅ ꯐꯕ ꯃꯔꯤ ꯂꯩꯖꯔꯒꯁꯨ ꯏꯖ꯭ꯔꯥꯏꯜꯒ ꯏꯟꯗꯤꯌꯥꯒ ꯂꯩꯅꯔꯤꯕ ꯊ꯭ꯔꯦꯠꯀꯤ ꯃꯔꯤ ꯑꯁꯤꯒ OICꯗ ꯌꯥꯎꯔꯤꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯏꯟꯗꯤꯌꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯒ ꯀꯝꯄꯦꯌꯔ ꯇꯧꯕ ꯐꯥꯎꯕ ꯌꯥꯔꯣꯏ꯫ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅꯅꯤ꯫ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯀꯣꯚꯤꯗꯀꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯑꯣꯛꯁꯤꯖꯦꯟ ꯃꯇꯦꯡ ꯄꯥꯡꯂꯛꯈ꯭ꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯅ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯎꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯃꯊꯪ ꯑꯁꯤꯅ ꯆꯥꯏꯅꯥ꯫ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯑꯁꯤ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯃꯐꯝ ꯑꯅꯤꯅꯤ꯫ ꯏꯁꯂꯥꯃꯤꯛ ꯄꯤꯄꯜꯁꯤꯡꯕꯨ ꯆꯥꯏꯅꯥꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯃꯤꯗꯜ ꯏꯁꯠꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯃꯈꯣꯏꯒꯤ ꯑꯐꯕ ꯃꯔꯤ ꯑꯃ ꯂꯩꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯏꯅꯥꯅ ꯄꯦꯂꯦꯁꯇꯤꯟꯒꯤꯗꯃꯛꯇ ꯂꯦꯞꯂꯤ꯫ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒ ꯃꯈꯣꯏꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯆꯥꯏꯅꯥꯒ ꯑꯣꯏꯅ ꯅꯛꯁꯤꯟꯅꯈꯤꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯃꯥꯡꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯁꯤꯅ ꯏꯟꯗꯤꯌꯥꯅ ꯚꯤꯇꯣ ꯄꯋꯥꯔ ꯐꯪꯅꯕꯒꯤꯗꯃꯛꯇ OICꯗ ꯌꯥꯎꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯔꯤ꯫